Dale, Dani अब ऐसे हम लद्दाख चक्कर ओए Hello mayam nungai ko ado ai setup se ubuda mayam se khalam doi se tour chakadaba man mani ko Ladakh gumba aseng besu Ladakh gumba ge ubuda chatke na leijaba gari ni ado Ladakh bodi chatpa phangjadre ado setup si ba Ladakh londa ko be do man mani ado chili jaw meng de zoom di cheng par kune do mayam wakhan do anyway aji Masih Sunday ni na kano dagi zunga koi bazi na zunga lao pakta kuire sajibu su yok sele ceng no bakra pugo ayam sajibu gi ceng no bana kano tau no ba na la kune ceng su pure bazi wari su na nasi gi ni se family ka time kano ra no ai do hanagi Lairamba thabak tawdrinda pakhang wei matamda lairamba chino me hampula laiba adu matamda ningjangai ado awat paibu ichega ichanupi koi meam pundaba ko ai loina thabak kena tawnarega iche ichanupi suma loi thajagrabani na jiti mai thokpa hingnabadi meam tawdaba yade dana kena tawba ngamjadra punba ngamdra ai nongmadi musoidana pungani Nungaiba numidamadaga nungaiba numidamada anyway do ai raji chato isna silchar dane silchar sunai rota do juje sunai chanpur dagi mayamna sunai chanpur hai khamna ba ko khonggang macha do dagi belong to bune ise anyway nungsi go matam jui khalluraga hajika hana koi nanga inda taramba mong do siga jam khena Hauji kangos yongsale da kangos taraga chakadaga sunai bariga do naga da ani sai lambi se kana traffic jam jam ngoi ne sai da sai se samdi oi ne ra ga ni si gari si wa ne ai se mo thong ram mai da wa lambi ma ya ai ko mo thau mo ndo gari chataba lambi thongna ba ma antrama da san ta sonda ai jelo da lehuri ba lambi sina ko gi bar muni hai bo khun no ne se se mete ji ta hai ga mete kya mu ta tu di hai jang ngam da mete di le se ape jam ne di le da sum chala mamang da ko gi janata college ba hai yamna Faba college samne Janata college hai samne faba nasi se Janata college hi manak ta ko Presbyterian ki church samusulai ai ki jelonda lai ga Janata college ni se lai the mi su khara exam tha ra ke kari exam ni gra dila asai jana ko ki mission compound ka Presbyterian church le se se ado khang da mi yogi re de si je ko gi Mizoram highway ne ba maning na ina license silchar on da ka kale ne jim haida ga aina ai gi opposite direction da kung ga na Mizoram chapa ya ne ka ja ka gus ki aina ha ra ko gi side on da sakhi lambi do ado na Mizoram gi ne mayam sene gi setup su da ba tor to wala ko man ma jana do aina ko ko gi chieng gi bora se na ko ai gi ren course na kupsan bane ba ore nong marak ta kai go su nong je hai go ngam de ba salam ta tok se le ba tok se lo ta su
ꯆꯣꯠꯇꯅꯕ ꯍꯥꯏꯅ ꯑꯩꯅ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯀꯥꯏꯗꯤ ꯇꯣꯔ ꯇꯧꯕ ꯂꯥꯛꯄ ꯃꯤ ꯃꯥꯟꯕꯖꯥꯠꯅꯤ GoProꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣꯒ ꯒ꯭ꯂꯥꯁꯀ ꯇꯧꯔꯒ ꯂꯥꯛꯄꯁꯤꯒ ꯕꯦꯒꯀꯁꯤ ꯌꯥꯜꯂꯦ ꯅꯥꯀꯟꯁꯤꯒ ꯃꯌꯥꯝꯁꯦ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯔ ꯇꯧꯕ ꯂꯥꯛꯄꯅꯤꯅꯦꯕ ꯑꯗꯨꯅꯦ ꯑꯁꯦꯡꯕꯗꯤ ꯑꯩ ꯇꯣꯔꯁꯨ ꯌꯥꯝ ꯇꯧꯅꯤꯡꯕꯅꯦꯕ ꯂꯗꯥꯛ ꯑꯃ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯑꯁ ꯀꯩ ꯍꯥꯏꯗꯅꯣ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯗꯕ ꯍꯥꯏꯗꯤ ꯑꯗꯨ ꯆꯠꯄꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯝꯁꯨ ꯃꯊꯧ ꯇꯥꯏꯅꯀꯣ ꯃꯇꯝꯁꯨ ꯃꯊꯧ ꯇꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟꯁꯦ ꯇꯥꯏꯝ ꯐꯦꯛꯇꯔꯁꯤꯅꯦꯕ ꯇꯥꯏꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯁꯦ ꯁꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯇꯣꯟ ꯕꯖꯥꯔ ꯆꯪꯁꯤꯜꯂꯛꯑꯦ ꯃꯨꯇꯣꯟ ꯕꯖꯥꯔ ꯌꯧꯔꯕꯅꯤꯅ ꯂꯝꯕꯤꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯦꯟꯖꯜꯂꯛꯑꯅꯤꯀꯣ ꯃꯨꯇꯣꯟ ꯕꯖꯥꯔꯁꯨ ꯆꯠꯄꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯆꯥꯎ ꯕꯖꯥꯔ ꯌꯥꯝ ꯆꯥꯎꯕꯅꯦ ꯁꯤ ꯋꯦꯗꯅꯦꯁꯗꯦ ꯈꯨꯗꯤꯡꯒꯤ ꯕꯖꯥꯔ ꯑꯆꯧꯕ ꯂꯩꯕꯅꯤꯀꯣ ꯌꯥꯝ ꯆꯥꯎꯕ ꯕꯖꯥꯔ ꯁ꯭ꯋꯥꯏꯗ ꯆꯦꯜꯂꯦ ꯁꯤ ꯂꯣꯏ ꯐꯪꯒꯅꯦꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯨꯇꯣꯟ ꯕꯖꯥꯔꯁꯦ ꯂꯥꯟꯊꯣꯛꯑꯒ ꯑꯃꯨꯛ ꯃꯩꯇꯩ ꯈꯨꯟ ꯈꯔꯁꯨ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯅ ꯂꯥꯁ ꯈꯨꯟ ꯑꯣꯏꯗꯣꯏꯅꯤ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩ ꯃꯩꯇꯩꯒꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯇꯩ ꯂꯩꯔꯗꯤ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯄꯨꯔ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯊꯥꯞꯄꯦ ꯃꯦꯟ ꯔꯣꯗꯇꯒꯤ ꯌꯥꯝ ꯊꯥꯞꯄꯦ ꯃꯃꯥꯡꯗꯁꯨ ꯃꯆꯥ ꯃꯧꯒ ꯃꯌꯥꯝ ꯆꯠꯂꯦ ꯐꯖꯔꯝꯗꯣꯏ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯁꯣꯅꯥꯔꯤ ꯕꯔꯤꯒꯥꯔ ꯌꯧꯔꯦ ꯑꯗꯨꯒ ꯁꯣꯅꯥꯔꯤ ꯕꯔꯤꯒꯥꯔꯁꯨ ꯍꯥꯏꯐꯦꯠ ꯆꯤꯜꯂꯦ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝꯁꯨ ꯌꯧꯔꯦ ꯇ꯭ꯔꯥꯐꯤꯛꯇꯩꯗꯤ ꯂꯥꯟꯊꯣꯔꯛꯑꯦꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯄꯨꯔ ꯑꯗꯨ ꯌꯧꯗꯣꯏ ꯎꯠꯇꯔ ꯀ꯭ꯔꯤꯁꯅꯄꯨꯔ ꯍꯥꯏꯕꯅꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯝꯕꯤ ꯐꯗꯤ ꯐꯕꯅꯦ ꯑꯅꯝꯕꯗ ꯑꯣꯜꯃꯣꯁ 90% ꯂꯝꯕꯤꯗꯤ ꯐꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯚꯦꯂꯤꯒꯤ ꯍꯣꯏ ꯃꯐꯝ ꯑꯃꯗ ꯈꯔ ꯐꯠꯇꯕ ꯌꯥꯎꯔꯤ ꯑꯗꯨꯁꯨ ꯑꯣꯜꯃꯣꯁ 90%ꯗꯤ ꯐꯔꯕꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯧꯂꯤꯌꯥ ꯕꯖꯥꯔ ꯍꯥꯏꯗꯨꯅꯦ ꯁꯤꯁꯦꯀꯣ ꯑꯧꯂꯤꯌꯥ ꯕꯖꯥꯔ ꯑꯩꯈꯣꯏꯅ ꯁꯤꯜꯗꯔ ꯇꯥꯎꯟꯗꯒ ꯂꯩꯕ ꯌꯥꯎꯔꯗꯤ ꯀꯩꯒꯨꯝꯕ ꯑꯍꯣꯡ ꯑꯆꯥꯎ ꯆꯦꯡꯒꯨꯝꯕ ꯑꯍꯣꯡꯕ ꯂꯩꯒꯦꯗꯤ ꯁꯤꯒꯤ ꯂꯩꯕꯤꯕ ꯌꯥꯔꯅꯤ ꯆꯦꯡꯒꯨꯝꯕ ꯆꯍꯨ ꯆꯦꯡꯒꯨꯝꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯐꯪꯕꯗꯣ ꯑꯁ ꯃꯥꯏ ꯁꯤꯜꯆꯔ ꯃꯅꯥꯁꯤ ꯐꯖꯩꯌꯦ SILCHER ꯍꯧꯖꯤꯛ ꯅꯥꯒꯥ ꯇꯤꯂꯥ ꯇꯧꯔꯦꯀꯣ ꯑꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯔꯤꯒꯤ ꯁꯣꯔꯨꯝ ꯃꯌꯥꯝꯁꯤꯅ ꯑꯦꯅꯤ ꯒꯥꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯒꯥꯔꯤ ꯃꯤꯟꯁ ꯇꯨ ꯋꯤꯂꯔꯁꯇꯀꯣ ꯑꯦꯅꯤ ꯇꯨ ꯋꯤꯂꯔ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯐꯣꯔ ꯋꯤꯂꯔꯁꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯩꯔꯤꯁꯦ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ ꯑꯗꯨꯒ ꯀꯩꯅꯣꯒꯅꯦ ꯑꯃꯁꯨ ꯀꯩꯅꯣꯝꯁꯨ ꯂꯩꯕꯅꯦ ꯇꯣꯌꯣꯇꯥ ꯌꯦꯁ ꯇꯣꯌꯣꯇꯥ ꯍꯥꯏꯕ ꯑꯗꯒꯤ ꯇꯥꯇꯥꯒꯤꯁꯨ ꯑꯃꯈꯛ ꯁꯣꯝꯗ ꯂꯩ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯁꯥꯏꯠꯁꯨ ꯑꯣꯏꯈ꯭ꯔꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯩ ꯊꯧꯕ
ꯑꯩꯈꯣꯏ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯀꯔꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯕ꯭ꯌꯨꯇꯤꯅ ꯑꯃ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯆꯠꯅꯤꯡꯕꯅ ꯂꯗꯥꯛ ꯀꯣ ꯁꯦꯠꯑꯞꯁꯦ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯒꯤ ꯁꯦꯠꯑꯞꯇꯣ ꯇꯧꯔꯒ ꯇꯜꯂꯝꯕꯗꯅ ꯌꯨꯝꯗꯤ ꯆꯦꯡ ꯄꯨꯕꯒꯤ ꯑꯣꯏꯅ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯁꯨ ꯃꯈꯜ ꯑꯃꯅꯤ ꯇꯨꯔ ꯃꯈꯜ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤ ꯃꯐꯝꯁꯤꯅ ꯅꯥꯒꯥ ꯇꯤꯂꯥ ꯍꯥꯏꯕ ꯃꯐꯝꯗꯨꯅꯤꯀꯣ ꯂꯩꯕ ꯅꯥꯒꯥ ꯇꯤꯂꯥꯁꯦ ꯅꯥꯒꯥ ꯃꯃꯤꯡꯗꯤ ꯅꯥꯒꯥ ꯇꯤꯂꯥ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯂꯩꯕꯗꯤ ꯅꯥꯒꯥ ꯑꯃ ꯌꯥꯎꯗ꯭ꯔꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯅꯥꯒꯥ ꯇꯤꯂꯥ ꯍꯥꯟꯅꯒ ꯅꯥꯒꯥ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯡꯗꯤ ꯅꯥꯒꯥ ꯇꯤꯂꯥ ꯍꯥꯏꯕ हीरोगी शोरूम लगे इसका हीरो की गाड़ी लेनिंग वाले सेम ले पे जा रहा है तो सुना रोड से लोग एकदम लगे इसका नहीं यामाहा की लगेगा यामाहा की गाड़ी फसाउन दे रहे R15 लगे बाइक सेंटर से ममिंग दंगा लगा निंगदा तुंगी में इन्हें से अब नवाई तना तुंगा मार गाड़ी नंदा के मोंग तो मोंग से ना नहीं दंगाई अपना काम नवाई ना ती तुंगा इन्हेंगी कोई मामा ना थोड़ी से मामा से पूरा प्रो राइडर है तो आर्मा जी क्योंकि लिंग रोड तक है लिंग रोड तो रही ना कोई से जो रही जुम से का नमक मतलब लिंग रोड लान पर कोई मिला मामा वे सुना है ग्वांजूरों की मीम काटना यूं योग चल रहेगा ना हाइजल लगा